Meitei CSO singa June kuntareta Delhi da pangthokani leplamba Home Ministry gi Mipham June kuntra da yeithokkhre ngarang phawbada saruk yagada natraga yaroidra haibagi leikhai takhidaba amuko gi maiki degidi manipur da nauna thoragliba lan ye thodok sing asina maram oiraga mihut kangbu ama chetlagani hairi May Homely Singani Kulhumdagi Horakiba Tamtiraba Manipur Lana Sahi Anima Fung Faramdai February Tarahumdoi, Lissingani Kulmanga the Gistasi the President role, Jalai Rakraba Matunda Ahanboina, Meitei Amazon Kukizogi CSO Stingi Mihustingi, Ahanba Mipham Ama Ministry of Home Affairs MIS Enas Sinduna, April Manga Lissingani Kulmanga the Pangto Krabamatong, Lana Sina Sahi Ani Helaglaba, May Kuntare Lissingani Kulmanga Dana, Meitei CSO Anigi Mihusting, MIS Ena Dilida Kauraga Tongan Tongana Una Krabamatunda. Thasigi kuntareta Ministry asimang na sinduna furup asigi CSO sing Mihusingi Mipham ama pangthokani haina khangalam kibado yeithokhlaga thasigi kuntrada oina pangthoklagani hairagle PM Narendra Modi mathang thada laklaba yari Manipur da tholiba sahi ani helaba irang asiga mari leinana Manipur da chatuna Manipur gi miyangi pukning phathanaba amadi irang loisinaba honade haina Indian National Congress amadi Manipur Pradesh Congress Committee na kanna chaiba marakta Prime Minister Narendra Modi mathang thada Manipur da laklaba yai haina tongan tongan ba pawgi likhun singna phongdong naragli tongan tongan ba pawgi likhun singna Prime Minister Narendra Modi mathang thada Manipur da laklaba yai hairabasu official oina confirm tawbadi ngamdri pawgi likhun singna hai Kariguma Manipur da Prime Minister na mathang thada lakpa tarabadi Churchandpur da susatuna mafam aduda oriba phibam yengsingani hairi nomagi khongchata Manipur da laktuna Imphal amadi Churchandpur animakta miyangi oiba Mipham singda Prime Minister na wangangani pawgi likhun singna hai chapchaba numit lepal leitrabaso Prime Minister na Imphal da chalaga Churchandpur da helicopter da chatuna Saruk yaba thauram amada wangangani amadi Prime Minister gi khongchata mari leinana Churchandpur da helipad sengatnaba amadi lambi sing sendinaba lengangna thabak sing lokhatpa hore Prime Minister gi khongchat achida Manipur da paikhalakpa project mayam ama sangabaga loinana anauba project mayam amagi urep uyung tamlagani haina paladuna pawgi likhun singna hai Prime Minister na sangagadaba project singi manungda Chingmairong da sengatliba Civil Secretariat Complex su sangagani hairi Pawgi likhun singna hai Civil Secretariat Complex ta natana atai sangaba yagadaba project sing yengsinbagi thabak lengaki makok thongba singna yengsinduna thabak lokhatpa haukibag loinana nauna paikhatpa yaba project singi matangda su tongan tongan ba department singa tanaraga thabak lokhalakpa haure haina thajaba yaba pawgi likhun singna phongdoragli Amaromda Indian National Congress ki lusingba singi marakta Party President Malik Arjun Kharge Party ke Secretary General Communication Joyram Ramesh amadi Rahul Gandhi na singmana Prime Minister bu Manipur da chate haiduna ngaihak leitana chaiba marakta Prime Minister na Manipur da lakpa tarabadi Manipur da leiriba irang asiga mari leinana thabak sing lokhalakani haibagi thajaba lei haina pawgi likhun singna phongdoragli Manipur da hodi oiriba phibam asida Prime Minister na Manipur da lakpa tarabadi madu chumna lakpa oiraroi santi gi sabsaba thorang amaga loinana lakpa da natana Manipur da popular government ama lehelaba matungda oina lakadabani haina atopa pawgi likhun amana phongdoragli Manipur na India da tinba sahi humra taruk suraklabaso thayong khulgi khunja singde toti ising masak khangamdre khwaidagi ngakpa Pungangakpa thakdok ama oina India na January 16 1950 da mapung phaba Republic ama oijingagi mangoinana October 15 1949 da leibak asigi phibanung da tinduna Manipur gi miyamna Bharat ki nagrik oikhrabaso sanglaba sahi humra taruk asigi manungda Imphal East Lamlai Assembly Constituency gi maru oiba khulama oiriba Kompuru ki miyoisingna khundari ba thayong khulgi khunja singdi hodi phawba toti ising masak khanglamdre Prime Minister Narendra Modi na leibak asigi miyoy singbu toti ising pithangnabagi damak yanlaba sen yam thadaduna Jal Jeevan Mission haiduna phawba haudokrabasu thayong khulda toti ising haibadu kamai tawbanu haiba khanglamdre thangnanaba toti ising phangdabadagi khulasida handpump anidugi manungda amadi ising phanglamdre aduga amana ising khara phangba hauraklabasu ningthijana loisindana thamlamba chahi ama helamle thangnaba toti ising phangdabada natana khulasigi lambi thong yauna atai hiram kayada mari leinaba authority na mineng sangpham singna pik thana leiramle lamlai gi napet palidagi Nongren, Nongpok, Kaksing, Nongdam, Nongpok Hairok amadi thayong khunau phawbagi kilometer 10 rom changba lambi gi phibam su thamoi sokningai oiramle haina phongdoragli
Irang sina yongadaba umrok loina patlabanina sitre mikhalgi matamda ai lai chongthorakiba MLA sing haujik chongthokpiraglo haujik oiriba manipur gi phibam ase numit khudingi bhom nongmai kapagi makol tadrabaso sahi ani handilaglaba lana se loisindrabanina mahausagi ingtappa hanjinduna nena tadri haina logani khangaudana makhal kayagi irang hekta maktorakbana hingnabagi lanfamda khwairamban kaithelda umrok yonjariba aihaki umrok sing loina patuna yonbada sitre hairaduna election da ai lai haiduna chongthokpirakhiba MLA sing haujik kaidodana leibage chongthokpiraklo haina khwairamban kaithelda umrok yonbada sendong phanglambadagi puthabana helaglaba takhel mayum ongbi bimolana phongduragli TNLA PDF ki lan mini pan military na khutlai khulai khara su lawba ngamkhre amadi makoina lairamba camp su military na paisin khre haidi Indira Gandhi na emergency lakthuktuna miyangi hakmat kiba thawongi mayukta Sangbidan Setya Diwas pangthokre haukiba sahi 1975 ta matam adugi India gi Prime Minister Indira Gandhi na laibak asida emergency lakthuktuna miyangi fundamental rights suspend tawkiba press ki ning tambal lehan ki daba masung tongan political party ki leader social worker mahairoi amasung miyang bu fajin duna jail thamjin kiba tamthiraba thawong sing adugi mayokta laikiba masung awa ana kaya theina kiba miyoi khudingmakpu ikai kumnaba utuna BJP Manipur Pradesh na ngasi thambal sanglenda Sangbidan Setya Diwas ki thoram pangthokre thoram aduga mari leinana former chief minister N Birena haikibada Prime Minister Indira Gandhi leibak asida emergency thamkiba numit adubu Dark day haina ningsingbaga loinana aikoi khudingmangna numit asina lakpada leibak asi constitution nga senaba masung democracy bu mapangal kalhanaba achetba warep lorasi haina phongdokre BJP Manipur Pradesh na sinduna pangthokiba ngasigi thoram aduda MLA TH Bisorjit MLA Karam Syam KH Ibomcha S Ranjan BJP Manipur State Unit ki President S Sarda BJP Manipur Pradesh ki maru oiba thawbuba sing amasung keriyakta kayana sarugyaki Thauram adugi manungchana BJP gi lusingba singi photo da laikatuna ekai kumnaba utki loinana 1975 tagi 1977 fawbagi matam adugi Congress lenga ki Prime Minister Indira Gandhi na laibak asida emergency laukthokuna miyangi fundamental rights matpa yauna pawmi sing amasung miyoi kayagi right matpada natana maram chadana fajin punchinduna thangkiba thawongbu yamna kana yaningdaba phongdoktuna sangsankiba khongdang aduda saruk yaruba Manipur dagi haudi hingduna leiriba miyoi singda asamba khudol pot piduna ekai kumnaba utki Thauram aduga mari leinana former CM N Birena phongdokibada Indira Gandhi na laibak asida emergency lauthokiba numit adubu dark day oina ningsingbaga loinana adungba awaba mayokna kiba thawong adu laibak asida amuk hana thoga loidabani haina phongdoki